Ahanmada maruiba pau State asida crisis lerabasu lengauna miyamda pochai loina fanghale thaugi mamal hengate tolop amadi pension people lep chu haina Chief Minister Nongthomam Birena Assembly da haikrei Manipur da ILP amadi NRC chatnaba matamda 1951 na cut off best year oigadabani haina 𝐍𝐶𝐰𝐬 na amuk hana taksilaklei Amadi Nagaland ki Mon district ta Assam Rifles na NSN kegi kajar ama hatkrei ama fare kutsuklai kaya ama fagalei Maimukrum jari Norris Windogi numidang ki Manipuri pau meeting tabiri basangbu monika SANASAM na taram nokjari hauzik pau san wona pijari Hauzik state asna leiriba irang asna maram oiraga Manipur da crisis ama mayoknari adum oinamak crisis leina state lengauna miyamgi yaifana ba makhal kya gi thorang sing lokhali haina Chief Minister Nongthomam Birena ngase Manipur Legislative Assembly da haikrei wafamasi opposition ki Congress MLA 𝐍𝐄𝐰𝐬 na pukhalakpa calling attention motion amagi pakum piraduna Chief Minister na haikibane MLA 𝐍𝐄𝐰𝐬 na hai tha tara faraba irang asna maram oiraga Manipur gi 𝑠 gi fibamda asuki matik sokhale economic crisis amalaire masina kaya mukyam na sokhalabaki haina hangke Chief Minister na high crisis lerabasu ngasi fawba lengana employees ngi tolop piba leptre pension piba leptre poche phanganba ngamdaba leitre petrol mamal hengattre diesel mamal hengatpa leitre inflation macha kharak khak leibagi wane ngarang maksu railway line da train na mapalak subo ina tangai fadana changba polam mayam ama purakre haiki beneficiary se assistance set up to ₹1 lakh per house and sir. Recently news the ngarang news the beneficiary yum totally burned down partially burned down to give matam yum thuk mangraba miyoi sing sida lupa lakh amam gi assistance pi hai sir masi phangdaba yawi haidana newspaper da khabar kagas da sir yaurki masi matang kayam sumno lan bano haibdung tang sir Central Agency mayamama gi moigi CRPF ki kari wide gari mayam se gari sani chahum truck tasu bus tasu masip khoi fadana shene sa aya maroi ji imphal ji set padu so koi local gi mission mayam sali se abi khongchang gi pot jinni ba poli ba taw so koi local truck sing local driver sing mayam ba sine hoi hani gi domaina yam namak loina mak 100% mak taw so koi moigi momentum lepte hai ni sir moigi thabuk taw ba khotpa gi posi lepte hana hai aina haijeris amana sagi normal si leitabnina medical supply gi sangong gi kari normal life ri sondare adu overall ekoi paisa kayam na mangage okay besida haibu di aina sai honorable speaker gi through the honorable member to haijere just mathangi sahi da masi assessment ji khangmong ni hujiki wani di koi around 800 crore gumba koi state revenue de koi mangi haibu si mede koi khangmong me adu masi handle ko adu masigi pot 𝐍𝐶 gi posidi annually hotlaga tawbunina madugi damakta koi department khudingi ekoi koi loina study tawle sai honorable member na hari badu hayen department sigi loisala ka na madugi committee ma thamma ko pa koi madu effectively tawnuna ba koi yenjage na maina thamjage Manipur lengang na innerland permit ILP chana bada oiro na traka NRC introduced tobagi bu oiro masida cut off best year as 1951 oigadabani haina joint committee on innerland permit system 𝐍𝐶𝐰𝐬 na mamangdagi haiduna lakpadu ngasisu amuk hana fongdoraklei 𝐍𝐶𝐰𝐬 ki convener Thiam Sarachandra na meja da hadorakpa chorol amana hai 𝐍𝐶𝐰𝐬 na takna duna lakpagi ona daina bada Manipur lenga ki cabinet mi famana lokhiba warep amana cut off best year as 1961 oigani haibasi yafam thokdei hoki ba jahi kyadigi illegal migrant singna lakhatuna lakrabanina amuk hana mitopta khudong chaba pifam thoktrei maramdi 𝐿 𝐶𝐻 marifu gi July 19 amadi 𝐿 marifu gi August mangada Manipur gi Chief Minister oiramba RK Dorendro amadi Minister of State M Kumar Anika MSU amadi MS COC ka punna sign tawna ki ba proceedings of understanding ki matung ina cut off best year as 1951 oigani haiduna yana khrabani Manipur lengak amadi India lengak ki mhut silaga matam adu ki Governor Lieutenant General BK Nair amadi MSU gi president ka sign tawna ki ba 𝐿 marifu tara marigi November 8 da sign tawna ki ba memorandum of understanding adugi matung ina di cut off best year as 1950 ki January 13 oigani haina yana ke
Lonina Insol Isamaga Chamapan Marifutara Marigi Memorandum of Agreement Asida Hokiba Insolisimga Chamapan Marifugi July Kunitoy Amadi Insolisimga Chamapan Marifugi August Mangada Yanaki Wafam Sing Adumaki Makacha Tarakpo na Logani Habasu Yanaki Hari Jolas na High Manipur Legislative Assembly da Insolising Anitaran Pangi July Kunda Bill number 10 of 2018 on introduced Toraga Hill Areas Committee ki approval Yauna Insol Lising Anitaran Nipan ki July Kun Humdoida yet na balitana pass Tokraba the Manipur People's Bill 2018 the sukat of best year as in 1951 gi mamang da layrak pa miyoy sing oigani haiduna yana krabani Makata na 𝐍𝐶𝐰𝐓 1951 na cut of best year oigadabani haibasi hong balitana adumak tanduna lakli haini Manipur miyam ki apamba su masini handakta unofficial oina kanglada sign tawna kiba adudasu 1951 na oigani haina pumnamang ni gyana kibani adubu pumnamang asina theraga state cabinet ki warip amana 1961 oigani haibasi yafam thokte maram aduna midop ki misina kanghen hengatuna ising ichau thokchingai mamang 1951 da oibio wafam ase NRC introduce toba matam da su chanagadabani miyam gi ihul khangna thabak pangthokpiyo lebak irang thoknaba amuk hana senbiragan haina 𝐍𝐶ILPS ki serol asna appeal directly Nagaland gi monda Assam Rifles na NSN ke gilal hoba ama hatkre ama fare kusuklai kya ama fakale PIB Defense Wing Kohima de gi fangba pawa magi matungina Hokiba ahinga NSN ke gi kajar khara Nagaland gi mon district ke sangsa khunda mi fa na ba amadi namduna sel khaina ba thabak tawna ba chatok sin tawduna leri habagi intelligence ki akak na ba paw chathaki hare ti humba chathari ngai da Nagalal hoba sing aduna nongmai kapsilaktuna attack torake maduda AR gi troops singna handuna kapada Nagalal hoba masi ki aduga atopa mana khudum chanduna fakhi hare laikhidraba amadi faraba Nagalal hoba adudagi kutsukhulai camera fagat pangam ke fagalaba kutsukhulai sing adudi automatic rifle ama automatic pistol ama hand grenade ani wireless radio set magazine sing amade nongmai maru kya amani haina paw asna makhatari Hokiba February kun mapanda Imphal West District ki mafam amatagi huran kiba Toyota Fortuner ama Imphal West District Police na Mars anida phagat pangam kibagal lunina gari huran bada china bani haiba miyoi ahum ngarang farba miyoi ahum adudi Imphal West ki yumnam angau sana cheng Chahi kun taruk maibam sana jawba sing chahi kun taruk amade Imphal West ki irom jam sing chahi kun ni thoi ni haina police ki fangba paw aman haire amaram dangarang Manipur Police na Assam ki Ulubari dagi ni haiba miyoi ama ganja kg tarama thoi henbaga konana farba miyoi adudi Anup Kamakar chahi kun thra apopale khidraba kala Kamakar kawe masiga mari lenana case ama register tawkhra hare Hokiba March anida nongdam tangkhul dagi case sarunau chayang khai manga rom surabam miyoi ama mahaki 4-wheeler ka konana Imphal East ki miyoi kharana faraga pukre haiba paw fangbadagi Manipur Police na search operation sa thaduna Pakiba miyoi adu asoy angam yaudana mahaki gari aduga konana napet palidagi kanba ngamhore Thodok aduga mari lanina khurai ningthaubung lekai dagi chahi nifuram suraba Lukram Bikram Singh alias Kuthan Kauba miyoi ama fare hare Police control room dagi thador patrol aman hai Maharashtra gi Nagpur da sanariba All India Police Volleyball Cluster Championship 2024 da Manipur Police ki tongan ba post leiba personal singna Saru Gyaraduna sepak takraw masana da gold medal ahom silver medal ahom women handball da bronze medal ama table tennis da gold medal ahom silver medal mari amadi bronze medal mga puna medal ni fumapan lawrak lehari Manipur da hauzikan na chatharakli ba gun culture asi thinglaba matam data tangdulai taba lamdam amma masa mathanta hanjilakani haina Nongchup Imphal Palem Ima Apun Balup Nimpal gi General Secretary Santi Lemana Fongtokhrei Wafamasi Hokiba February kun humdoida sakhangdaba sungna kai sampat kai sham lekai delaiba Ima Sakti Sadan Home Amadi Neso gi advisor Sinam Prakash ki mayumda masakhangdaba miyoi kayama laklaga akai atoi thokhan khiba thodokpu yaningdaba fongdoklotuna ngasi kai sampat kai sham lekai community hall da Nimpal gi thomi singa lamdam adongge Merapai bi singal lonina fam khiba wakat mi fam ga mari lenina fongdokhibane wakat mi fam aduda we want justice delay is justice denied stop terrorizing people haibana chingba thaba placard kya su paike Santi Layman hai housing lamdam asigi miyamna thengnariba awaba si mitop singna lam munabaki damakta thokliba irangni nakalamaramda chenabi amagum gun culture ki mawongda lakliba si lengang na kupna mideng changbiyo gun culture ki thawong asi muthalaba matungda lamdam asi masa mathanta tangdulaita ba lamdam ama hanjilakpa ngamgane mitna makhak panglaga Manipurda lengak tobo oithokloi mit animak panglaba matungda lamdam asi kayam soksilabagi haibadu munna yengbiyo housing
ꯆꯠꯊꯔꯛꯂꯤꯕ ꯒꯟ ꯀꯜꯆꯔ ꯑꯁꯤꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯄꯨꯈꯠꯇꯨꯅ ꯈꯟꯅꯕꯤꯌꯨ ꯍꯥꯏꯈꯤ ngasi akhoi manipur khunai ase mitopna lam munnabagidamata refugee singa lam munnabagidamata akhoi maitai singsida attack tarotana maitai pudamak tumnaba manga sanu haigana thangilaiba khongjang asigi charangnaraba lan manung wabana kham thengnaba asida akhoi da haifam to phong khangdaba manipura gan culture amakha sanghil akanda sumaina akhoi maram sada mi phaba adigi mi yumda leijari badabawda akhoi phuba seiba otpa nai bata gonda akitu jungi piangang da pohanba adigi office kaya mamai thagiba taseng na sigi policy manipur government na akan miyeng sanghaningi maramdi ngasi manipur government na lawbiriba santi hanjile yes santi haibase jagat ki mipung khuding mang na pami aduga manipur government na su pami simak su sindung oidana santi hanjinbo oisano adubu gan culture amakang mang da ta da ga karam mamong da santi oigadoino hujik assembly phaming agi serak asida akhoi karamna santi hanjingadage haibase yang kupna manung yongna khanabiraga tasengna huji manga tariba gan culture se masi shop tawraba matungda santi haibadudi masado automatically lakadaba potne haiba Nakalamaromda Nesoge Advisor Sinam Prakash Kiloinabi Sinam Ombi Somolatana Fongdorakpada Sakhangdaba Kulai Paiba Sinam Micham Singda Aki Akhang Nanghanbagi Tabak Asita Waning Day Maki Mapure Binam Maraleram Labasu Karino Haibadudi Haina Fam Tokpane Adubu Wafam Amata Haidana Pikliba Angang Sing Labor Yumda Aki Akhang Nanghanbagi Wakalon Larry Basi Yaning Day Jumtok Haninge Lebak Fabadeki Asok Apandi Laibak Fabadagi Asok Apani Nang Hoti Adubu Class 10 Tagadaba Machanapi Bakat Kibadagi Mayumda Faw Laitana Home Teacher Gi Mayumda Thamle Masigumba Thawong Asi Matungda Amuk Hana Tawbiga Nuhaina Su Fongtoki Isan pizza ko yung kaglay bani ko yung kaglay bani mo na masarap ko dahil isan pizza tumang bani kung buoga bebe man ang kadalo isan kadila sa udan kasi ko ni mai kadala yung matanjila isan pizza ti de kang ro the mai kang da alu ang ti wa nga masase pai na pammaga mo mi ama thwa pa zai na thong han to thok pani ga to pa gan kang da kana le yeng no mo kun cham se lai pai sa nga amu se mo khadang thong isan pizza no mo na namaga thok na sing thwe ko da ai ga isan pizza ai isan pizza no ma taw na pa khani na ina khutse sammaga puthorokpaneba puthorokpaganse moina mo isanu pizda mo moina no maida tawraga maningda illaga gari sopiyo na hai gari so je isanu pizna kibadagi puthoroga pibaneba adu ai gari masaji moina pura sakhare adu somna kani isanu pigi room da tawnani gai maraksida ai gi room sida thamba upuje gi moina ai gi lokar sanaluka ai gi maru ba posa hapaga je pura sakhareba adu so gari ju pura dagi ai numidang da aina khoi indoors ai in box ko buneba maga angang mari ngalang minaba angang anim je moina thina phubira me gari de sing thoga adu ai gi nim pokna purga lai ba gari kheta je ju purga moina adu sini nangi lupa ni si tawbune du tawbune thibala aga di mo wahin da habam thokane be ngonda nangi pa kai le ko tholo kholu adum kaim ta haide no ai so ai haide de posit pura matung phanga matung da sigi ko gi lai de mi community ma mang se de yoga kan ita au thong ro na taw mo je plap sa khibane ba Animal Husbandry and Veterinary and Transport Minister Kasim Basumna sponsored Oduna Drug Abuse ki matangda Nomugoiba Awareness Program ama Ukhulge Humi Village Pangtokhibaga Lonana Numit Nini ki oina health camp amasu Humi and Halang Village da Pangtokre Ngasigi Toram Adu WCAD DAPCU Police Department Ukhul LWS SPYM PASGO Care SNM Amadi SIDO na sinduna Amadi SIDO gi Secretary Kulajit Maisnam Amadi WCAD gi President Ngamraiwung Horam na luchingduna pangsokhibani Thoram aduda khun khudingmaktagi khunja chatrukram na sarugyaki Popi yandat na wari angwaga law enforcement ni thabangni ako popi yandat pa degi drug trafficking thingmai adu akoi ki civil body akoi manipur di civil body yam strong hoina loi civil body na haira kan akoina akoi nupi gi maira gi look tapak tan khoina maira pai bi na haira sida ju dum sanau dom asidai board am thet mu nupi gi group ne dum chhatra singi organization me am dum kalli si sina koina community gi oiba thabak thorom sing me am dum akoina civil society me am sin pakat pani na kan gi hai kan akoina any drug user ama nupa boiro nupi boiro ko han boiro ngam boiro ma se laying thokpina khona base sinatna atop akoi lambi leike
Session Peace Committee amasung chakhwat khongthang lop singjamai jinga makhagi apunba thomi singna ngase Imphal East ki kuki singna itatatana landaba ki awaba kaya mayoknariba thamna pokpi khun ki imai ben singda mateng pangkhrei Session Forum Peace Committee amasung chakhwat khongthang lop singjamai jinga makha anina lana maram oiraga jingkhong jingyada palngak leba maitai singda leptana mateng panglapa ki manung chana ngase ki mateng adu pangkhibani mateng pangba du kamari lenina Session Forum Peace Committee ki mohot silaga committee asigi president Laishram Ingojana khungak amadi lan gi chaitheng fanglaba imai ben singi awabada mateng pangba si tangai fadana to form thokpani hairaduna Session Forum Peace Committee na asiguma mateng pangba si mamang jahi ge metara manga dagi hauna mafam kaya da mateng pangduna lakli haike mangna hai hojik thokli balal asi karamba matamda loigani haibasu kana amatana haiba ngamde hojik ki fibam asida yengnaga lan asigi center amasung state nga ki maikai dagi atuba matamda waration purakani haibagi thasa basu laite maram aduna aikhoi isa na lamhenba ku kinar terrorist ngi landa dagi isang ngakthok choba tabane masida aikhoi masal ki marakta apen pen da lerabasu ngakthok ngaksin tongnaraga aikhoi punna ku kimni dance bu maithiba pimina se haike thamna popi kunna sa ku kimni dance na itatatana landa bana maram oiraga khulma ja asge miyam tangdu leita na hingba ngamdre thabok sufam mongfom khangjai maram aduna pukchol chawraba miyam na so angam ba mateng pamina se haiba wafam so ingo jana thamke ngasigi tengbang khongchut aduda Session Forum Peace Committee amasung chakhot khongthang lup singjamai chinga makhagi thomi singsu saryaki ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯨ ꯆꯥꯎꯅ ꯄꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯡꯃꯤꯟꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯕ ꯄꯦꯟꯗꯕ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯡꯃꯤꯟꯅꯁꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯛꯆꯕ ꯊꯥꯡꯅꯥꯄꯣꯛꯄꯤꯗꯁꯨ ꯂꯩꯕ ꯃꯐꯝꯁꯦ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯑꯄꯟꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯒꯕꯔꯟꯃꯦꯟꯠꯅꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯕ ꯃꯌꯥꯝꯁꯤꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯋꯥ ꯑꯅꯥ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ Haukiba February 19 hauduna tha asigi ahum phawba numit mangani chupna relief camp manga da tharakpa thangta yoga folk song amdi lai harauba dance tambiba ki thoram Speak Make Heritage Club amadi Manipur University of Culture na sinduna chatharakpa workshop program ngasi lamboi khonang khongda leiba relief camp ta loshinkrei loisinbagi thoramadu Padma Shri awardee Dr. Elam Indira Manipur University of Culture ke examination coordinator L Devendrajit Sharma Sangit Natak Academy awardee Sagrapam Hemanta amadi lamboi khonang khong relief camp ki committee in charge Hirom Ningthamsu saryake Workshop loshinbagi thoram aduga mari lenina Manipur University ki umanglai harauba department ki assistant professor Dr. Nganbi Chanuna phongdorakpada hojik mahairesna tamnariba kaman oiba subject haknatana culture bu yokhanaba thangta tamba hakjang fana thamnaba yoga tawba amadi tonga ba culture ki lamda leiriba thabak thoram sing yokhatnaba hotnabada workshop asi pangthokpane agam patalaiba Ajal Girls College State amasung national awardee oriba longjam Hemolatana Kutsa hebagi lamda relief camp ta leiriba mau naha singda fishalon sa amadi embroidery gi matang ta takpi tambi ki haike hojik Manipur gi oriba tangdu leita daba fibam asida relief camp ta lanjen aduna leiriba inmates singi wakhal sing kharadang oirabasu potha hanabagi pandamda asigumba khongthang asi paikhalakpane lodina numit wangani jumna sathakiba workshop program atuda utkiba performance sing daki kharai khangatlaga ngasigi loshinbagi term asida puthokuna utpani haiba wafam thamke Gulab High Secondary Relief Camps na yoga gi oiba khoi expert RK oza yoga expert RK oza puring sina la piraga khoi yoga gi kan mai asi khoi ayukuding 6 to 8 am das mana takpi tambiram 5 days da aduga khoi gi Wangjing IRE Relief Camp ko sidana mo khoi gi saka sida khoi gi thang ta gi mai khoi gi oza Manipur University of Culture la khoi colleague ni leminary ba oza Dr. G 𝐿 Sharma sina koigi magi assistant ani ga loina na koigi thanta koigi Wangjing IRE state mana 5 days tamiki aduga mari shubada koigi folk song jina Irom Maijrang model school sida koigi 200 muglai students in this is da koigi hariba folk song ji oza ka kumnazari oza masana mayangam masina mai assistant ani ga adumai taroga mangani chathaje aduga aroi badan sagi akunba se kan
akampat sidana akhoi national state amasung national award oriba akhoi oza longjam hemolata na magi sagi maze gi khusai bi lam dama hamjabe award ni duna hariba oza si magi assistant ga loina akampat leiba akhoi maun hasingda akhoi sapi lanti gi oiba akhoi embroidery ko sumana tapi tambi ki aduna ngasi gi nimi sidi mainly akhoi closing function asida hariba workshop asida akhoi pangthok charuba me am dagi akhoi participant kra khanga charaga selected ba khanga charaga ngasi closing function asida mugi production program na maina thok chabani Nakalamaramda Thoramatuda Sarukyakiba Padma Shri Awardee Dr. Alam Indira Nahai Manipur ki culture yokhanaba Manipur University of Culture na masiguma thabak thoram sing silakpasi pungning thawale masida natana khutsa pangsinduna yumda thabak laite hajun lesson bagi mahuta Manipur University of Culture na paikhalakliba workshop program asidagi wakhal loksing khanghautuna isagi oiba mahi haijina ba hotna kadabane workshop program asi numin mangani khak pangthopagi mahuta numitarani pangthotuna hena wakhal loksing hayanduna leihanduna culture bu yokhana ba hotna minasi hainasu fongdoki Yumna Pamana, Kusi like the Pasita, Kunika, way up again, having come the culture in Ramsida, and Sassin, using this of Tapium to Bakari, Tapunto, and Kanari, and Mikupsida, Isarnabi, Manipur University of Culture, Sassi Latana, Uzas, Mama Tomi, I was the Haraman Gina issue of Zare, joint of Zare, Yamu Sigre, Makwina lady, how Tayamna, Halaman Garjan Sing, Adula, Sing, Yamna, joint of the narco person, Pibidana, Asimanumi Manganigi workshop program, Asa. On top of Madixum Natogre. Sing Zumayu, Tamzaradi, Tanga Tamadi, am Haini Zagozi Kali, Adu Culture, Vesakari lady, Besita, Amaro Honore Aina, Mapunga now, Zaguru, Halamoin Toraga, sing Corporation Pibiba, Manipur University of Culture, Gisas, Hata Sing, Luna Luna, I know, Zipso Hazabangambi, and I Toragam, when according to Terror program, Yasilak Pasida, and the Kainum Tahobam Teletre. India Lenga ke Ministry of Information and Broadcasting ke Mediang Makhada Central Bureau of Communication Field Office Sandal Nasinduna Integrated Communication and Outreach Program Gisaruk ama oina seba suhashan aman and Garib Kalyan ke jahi mapan surak pakamari lenana Systematic Voters Education Electoral Participation SVEEP gi matangda hawgalakliba naha singbu bab tahan bagi thoram ama live school channel da pangtokhrei Thormaduda Kakching Live School ki Principal and Megamani, Vice Principal Tiken, 𝐶𝐿𝐹 Anisna Akhanaba Mithung Sing Oina Sarukya Thormgi Sarugama Oina CBC Imphal ki Makhada Linjal Social Service Society PRT amadi Tapasya a Center for Performing Arts Artists singna Pung Cholom Thangta Dol Cholom yauna Tongan ba cultural items sing utkibagalon na Thorm aduga mari lenana pangthokiba quiz competition da makok mathang taraklaba mahire sing busu manamatum yen thokibagalon na miyam gi rally amasu chatke Ngasi Churachandpur District ke Laisang Bullet ta ex-serviceman singi rally ama Major General Samir Saran Kartikeya na chief guest oina sarukaduna pangthokhrei ngasi gi thorm ase 1976 Indo-Pakistan war da lekhidraba ex-serviceman amadi makhoi gi loina bising bu ikai khumna ba utpa oina pangthokpani hare thorm aduda retired oiraba Colonel NJ Launa Churachandpur da retired army jawan di sing taruk muklai haratuna Sainik School ama Churachandpur District da hangtokuna ex-servicemen singna free education fanghanna ba wafam su thamki Hozik pau ki marthan atema break amatang lominasi Welcome you all to Unapa School Channel in Far East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko rin nahihilibasing tamang imanunda control to mangamlay. Urea creatinine wangbasu tamang imanunda hantabang ngamlay. Kung haban ng basu numit mga nagimanunda fahan mangamlay. Pile sabadi nungsan nabasu jama na jama fahan mangamlay. Cholesterol wangba numit kunida normal oy mangamlay. BP wangbasu tamang imanunda normal oy mangamlay. Fatty liver oy basu tamang imanunda fagan mangamlay. Pumnamag natural oy ba hida makalna laing Germany. Hakjang na sukadaba side effect amatalagti. Makata na hidak jama ki mathosu tararoy. Hey na kumaparo kinamag nga si
Lengsinbirau, Diabetes Hospital, Soibam Lekai, Ayangpali Road, opposite Karkinos Jennings Hospital, Porompat, Imphal East, near Punjab National Bank. Break matungda mayam bong kuna taram nok jari makataba pausing pijare. MSPCL amadi MSPGCL gi kumjani singni tara mapanda pangthokiba recruitment result MP election mamangda haidok piu haina candidate singi maikari gi akan bawa Manipur lenga gi mathakta thamlakle. Wafam asing ase Manipur Press Club ta pangthokiba pau gi mefam amada wafam ase candidate elangbam chawbana phongtoke chawbana makha taraduna hai haukiba jahi ni singni tara mapanda ꯀꯧꯈꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯆꯍꯤ 5 ꯍꯦꯜꯂꯕ ꯐꯥꯎꯕ ꯊꯕꯛ ꯍꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯃꯨꯛ ꯀꯧꯔꯛꯄ ꯍꯥꯏꯕꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ MP ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯊꯕꯛ ꯈꯜꯂꯛꯄ ꯈꯜꯂꯛꯇꯕꯗꯤ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯅꯤ꯫ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄꯤꯗꯕ ꯇꯥꯔꯕꯗꯤ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯆꯍꯤ 5 ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯑꯦ ꯃꯁꯤ ꯀꯧꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨ ꯍꯥꯏꯗꯣꯛꯇꯅ ꯑꯅꯧꯕ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯄꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥꯃꯛꯁꯨ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖ ꯍꯥꯏꯗꯤ ꯆꯍꯤ ꯄꯥꯔ ꯑꯣꯏꯈ꯭ꯔꯦ ꯊꯕꯛꯁꯤꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯒ ꯌꯥꯎꯕ ꯑꯃꯁꯨꯡ ꯌꯥꯎꯗꯕ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯕꯛꯁꯤꯗꯪꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯣꯛꯄꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯐꯥꯎ 하이키블 얘기를 다 많이 엔흠 하이브게 감리면 하면서 많아 비비시 그럼 또 그래 아주 타복도 온톡 비우 신이 거이나 지기 프레스 클럽다 방문되는 감사. Drug users sing butahi tawaina tawbiba amadi makhoi bunnamduna layeng bagi thabak yariba makhai tawbiganu haina Manipur Users Collective MUC ki co-chairperson KSS Basanto Kumar na phongdokhrei wafam asing ase Manipur Users Collective MUC Care Foundation kon FINGODAP Kripa Society Max Partner NGO Forum MNP Plus SASON User Manipur na sinduna pangtokhiba pawgi mifom amada wafam ase phongdoladuna Basanto Kumar na hai chahi nifugi mamangdaki hoduna drug thingbagi thabak kya chathaduna lakle drug user singda achum aranthi dana hekta fubiba amadi makhoi bunnamduna rehabilitation center singda thamjinbagi thabak yariba makhai tawbigano drug chaba miyoi sing faduna pubagi chatnabi amadi namduna leihanbasi aranba khongthangne makhoi buning thina gyan tahanaba hotnabada kairol lekai gi achoba thodang kya lei Manipur dagi drug users sing maru fangna muthanaba masigi lamda thabak toriba miyoi sing amadi mari leinaba department singna ahenba jackson tharang kya lokhatba mathau tai haina su phongdokhi khasane namba koi gunaji dam te khalaka akoi amana abu khaidong na ya ba khudamana mexe to ba thawna area si gatani social welfare to ba thawna si area si gatani hai bi yan to ba manam ni drug ha bi as a whole issue mane yang ko kan bi masi complementary to each other oi bani na akoi priority pi ma thau ta mana to ma ha to dum ni hai ba mai department gi adugumba jenda amale kanda kunna chamjam ninaga koi consultation me ama tawra kanda koi si tawra si ko yana ba matam porko matam moire na khali natraga di koi tummi lambi se yam dream moi Koke narco terrorist na hanbalaitana maitra pakta landarak tuna maite kya gi mayu makai sing mai thadokpa chen kya buna mapuroi ba kaina baki mai chawna angau bigum na hinghaliba amasung ngamkhai da singnarakpa asibo ngak nanaba kitambang Universal Friendship Organization UFO gi maite laloi singna hangduna
Leiriba Nongpok Pana Tengol Lakpa Loishanki Manung Chana Leiba Sabungko Kunauda Kongpal Laistrom Lekai ki Ima Iben Sing Namateng Pangbiram Bada Ikai Kumnaba Ulaklei Kongpal Laistrom Lekai ki Ima Kulngak Pasingda Chana Thaknaba Polam Singalonina Seloina Lupa Lising Tara Mateng Pangbiram Babu Universal Friendship Organization Central Committee Haipokna Hagatpa Fongdoraklei Ngarang polio day thorom ka mari lenina laibak asigi mafam sinba thungna pangtokliba National Immunization Day ki thorom Jiribam District ki oinasu IPPI lisingani kun mari program under National Health Mission Manipur ki mideng makhada District Immunization Officer District Family Welfare Officer Jiribam under District Health Society Jiribam na sanduna Jiribam District ki polio but humfugani panda angang masing lising mangaga chonga hena polio gi hidak pitakre hare led victory of over polio continue with 2 drops of life haiba pandamda tha sigi manga fabo chathagadaba pokpadagina chahi manga fabo ki manungda leiba angang khudimak polio hidak pithaknabagi pandam thamliba thoram asida Jiribam asa amadi angawadi workers and so sarugya ke Churachandpur district tingkang fai khun maitai khundagi lanjin anduna oinam school da hangli relief camp ta leriba inmates singna thengnariba awaba sing ase lenga kimideng changhalingle mafam aduda leriba inmate P Kasturi na fongdor pagi matung ina makhoina leriba relief camp ase mai tamfam sang oibana angang sing mahitam ba yana ba khonare karigumba school asna hana gumna mathau to ba horaklabadi mafam asde sangja fam loduna leriba inmate sing leifam leitre nongmaga Chara tana ba sufam no fam leitraba inmesina this was asisu yon fam leitabana awaba ma oire maram asina inmesing asigi fibam sing asi lenga na khara mideng changbi yu hairi Sahi ma phadil ka dora tha tara sure adisa moi school sida koi leibisi moi angang sing ju lai tam haning ki mo si to u ye adu bo akoi gi lai kam si sarkar na kra da sembi de no semdro di koi kra da sakani adu duna wo mena masigi no ma sembi de di ko di chapam chapam moi ko gi lai kam da yana na ba lai na ba tang sembi de ko mena no ai ni na ko kenge duga akoi na lai ba phibab tha tara muk sujila ko je koi gi awa no ngai thabai inkhang sunai sule case this da kari kari nupi angang na this was kra sa phi lang kra singna koi lai ji am no matre duna yar ga di ko mena koi gi lai pham sa pham se am tang tunu sinbi ga am tang Lainaba mapong amtong simbi wana Hausik lo shilakpada mariba pausing omana bijari State asida crisis layer basu lengana miyam da pochai loina fanghale thaugi mamal hengate tolop amani pension piba lep chihena je minister notomam birene assembly da high crate Manipur da ILP amadi NRC chatnaba matamda 1951 na cut off best year oigadabani haina 𝐍𝐄𝐰𝐬 na amuk hana taksilakle amadi Nagaland ki Mon district ta Assam Rifles na NSN ke gi kajar ma hatkre ama fare kusukula ke ama fagale Ngasi ko inadi Norris Mindo na sandok chari ba Manipuri pa matang sa lusin chari midang tabri pa mayapum na mapu amukana khurum chari